ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯅꯣꯡꯐꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯏꯄꯥꯛꯅꯤ꯫ ꯑꯃꯗꯤ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯌꯨꯝ ꯁꯥꯗꯨꯅ ꯑꯗꯨꯝ ꯍꯤꯡꯅꯔꯝꯃꯤ꯫ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯈꯤꯗ꯭ꯔꯦ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯣꯏꯔꯩ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛ ꯄꯥꯈꯪ ꯑꯣꯏꯔꯤ꯫ ꯃꯥꯁꯨ ꯆꯍꯤꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇ꯭ꯔꯦ, ꯃꯔꯝꯗꯤ ꯂꯥꯟ ꯆꯠꯄ ꯑꯣꯏꯕꯅ꯫ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯦꯅꯥꯄꯇꯤ ꯊꯧꯕꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯀꯝꯗꯧꯁꯤꯒꯦ? ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤ ꯄꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯏꯄꯥꯛ ꯑꯁꯦ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯀꯗꯧꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯍꯧꯔꯛꯈ꯭ꯔꯕꯅꯤ, ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯏꯄꯥꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯃꯨꯟꯈ꯭ꯔꯒꯅꯤꯗꯣ." ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯈꯨꯇꯨꯝ ꯇꯥꯁꯜꯂꯒ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯒ ꯃꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯀꯣꯟꯁꯤꯟꯒ ꯂꯧꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯉꯛꯄꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯆꯦꯟꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯍꯌꯦꯡꯃꯛ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯏꯅꯤꯡꯊꯧ꯫ ꯊꯧꯕ, ꯅꯪꯅ ꯉꯔꯥꯡ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯨꯆꯣ, ꯃꯈꯣꯏꯕꯨ ꯂꯥꯛꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯨꯆꯣ, ꯑꯗꯨꯒ ꯍꯣꯔꯦꯟꯗꯤ ꯂꯥꯟꯃꯤꯁꯤꯡ ꯋꯥ ꯑꯃꯇ ꯈꯟꯅꯁꯤ꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯥꯎ ꯑꯁꯤ ꯇꯝꯖꯔꯨꯔꯒꯦ꯫" ꯊꯧꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯜꯗ ꯆꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯅꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯋꯥꯔꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯅꯔꯦ꯫ ꯍꯌꯦꯡꯒꯤꯗꯃꯛ ꯆꯠꯄꯗ ꯄꯨꯒꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ, ꯑꯃꯗꯤ ꯍꯤꯁꯤꯡꯁꯨ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯄꯦꯟꯅ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯔꯧ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯁꯠ ꯁꯠ ꯍꯧꯒꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯜꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯂꯥꯡꯅ ꯆꯠꯂꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕꯒꯤ ꯃꯤꯑꯣꯏ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯄꯣꯏꯔꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯏꯔꯣꯏꯗꯨꯅ ꯇꯨꯃꯤꯟꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯎꯖꯥꯎ ꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯈꯔ, ꯎꯗ ꯀꯥꯈꯠꯄ ꯈꯔ, ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯠꯅꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯥꯁꯨ ꯂꯣꯏꯅꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯎꯔꯒ ꯅꯣꯛꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯊꯝꯂꯔꯦ꯫ "ꯏꯅꯤꯡꯊꯧ, ꯃꯈꯣꯏꯗꯤ ꯅꯤꯁꯥꯅ ꯉꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯍꯩ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯗꯤ ꯁꯣꯛꯀꯨꯝꯁꯤ꯫ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯍꯤꯡꯖꯁꯅꯨ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯤꯑꯣꯠꯇ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯇꯟꯖꯥ ꯑꯃ ꯉꯥꯏꯔꯦ, ꯑꯗꯨꯒ ꯄꯨꯟꯅ ꯌꯣꯝꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯍꯥꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯃꯈꯨꯠ ꯄꯨꯜꯂꯒ ꯁꯒꯣꯜꯗ ꯀꯤꯁꯤꯜꯂꯒ ꯆꯠꯍꯜꯂꯝꯃꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯏꯟꯅꯔꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯀꯤꯅꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯔꯕ ꯈꯨꯟꯖꯥꯁꯤꯡ, ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯦ ꯑꯩꯅ ꯍꯥꯠꯂꯒꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯃꯗꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯂꯩꯍꯜꯂꯔꯣꯏ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯒ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ." ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏ? ꯆꯠꯂꯣ, ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ, ꯄꯣꯠ ꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕ ꯁꯥꯎꯅ, "ꯌꯥꯔꯣꯏ, ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯉꯥꯛꯇꯅꯤ, ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯍꯩ ꯍꯨꯔꯥꯟꯕ! ꯆꯝꯖꯔꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯣ ꯇꯨꯡꯁꯤꯜꯂꯒ ꯅꯪꯅ ꯁꯤꯕꯗ ꯄꯨꯕ ꯌꯥꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯄꯣꯏꯔꯩ, ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯍꯥꯠꯂꯣꯗꯅ,
Nangi miyoi kanasu thoraklaro. Khunjasing asina phauba nangi damakta thoraklaro. Khunjasing aduda yenglubada saunu makhoisu khoirabada yengduna leirami makhoisu sauning manbadagi nungama paiduna mangonda thomlaklami. Makokta pankhibadagi isu thorakle khoirabana amuk sauna yenglakpada khunjasing adu amuk onthoknakre. Ningthau poireina konung adudagi mamal tanglaba pochai sel sana lupa loinamak khunjasingda yenthoklami. Magi pukchel chawba mataw aduda iningthau nahakpu yamna thagachari adomna nungsibirabadi aibu nangi leibak aduda lakjage ai mafam asida leiba pamjai khunja amasu lepkhalaktuna hairei iningthau aisu nangi leibak aduda leijaba yagadra aibu changjafam pibiyu isage iyum isana sajage mafam asida leibada aikhoi yamna ware amadi ningthau leiroidaba mafam asida leibada kanana kanagi mateng pangnagani Pare, Khunjasing na buyarabadi lakpiyu, aina changjafam pirabani. Khunjasing suyamna haraujare. Poireina, khoirababu, laibak adugi mayayda laiba mi hatfam aduda puraklami aduga yotlina kisinduna phazilami. Miyam aduna yomsinduna mabu nungna thomlami. Jaina mayam aduna ngawkhibana mahak wanthakirami. Madu phauba mana otkiba mayam aduna khoisaunaraba Khunjasing aduna mabu ngakpiba kauba leite. Mabu hatkirame. Khunja khara amana ningthau poireina lakliba hi aduda chatkre masa masagi leijaba sing aduna makhoi haunaraga mateng taunaraga chatkirame. Khunja singdo ningthau poiregi leibakta yamna nungaina leikhirame. Hapta amagi matungdane nongbadi senapati thaubana iningthau haujikti lansu loirabanina iningthaugisu nupi amata yenghorisidana hayeng iningthauna leikhidrabadi kanana leibak ase paihogani ningthau leitraba leibak haibadumadi phajade thauba ai kari haigadabano khangdre kanano aina luhongadawribasibo aduga aidi chahi su 13 suri nupinabu yabiraknaroida iningthaudi ahaloizare haijabatani naha adumani thauna haira lei leisabi mayamsina pause takhrabadi makhongna thongna hekta chelakadawribani Thauba, aina yamna pamba nupidi selda ngawdaba yamna chamba nupi aduni khangde yamna wagadawri thiba iningthau adudi sumdawrase hayengse khul singda aikhoi yengba chatlurase adusu iningthauna ningthau amagi fizol setbigan ichamchamba miyoi amagi phibamda fizol adu setuna chatlase aduga iningthauna khoidajaba nupiga thengnarabadi madu hekta pharase Nangi wakhala duna phagadawribra khangdene thauba aibu luhongbabu phajakhigadro nahan khaidi yum palaroiga khalambani haujiktada icha gaido imitta uninglaknene kochen chendanaga sanabado uninga enehe aduni iningthau punsida khwaidagi nungaiba matam hairagadi icha singa sanaminaba asini aigisu yumda lehori icha singdo nusikhrabazan mapa hale e haidana chensilakpado poireina Pare pare, hayeng soidabida chatlasi. Ahing adu poireisu wakhal khana khana adum haujinkre. Mathangi numitadi makhoi anido lairaba khunja amagi fizol setuna thoraklami. Mana fizol adu hongtoklabada makokta fi ama yetseladuna makhoisu khara napsile. Magi saktam pumon onkre asumasu makhoi anido isingi ipak manakta laklami. Khunja singsu nga phana naba haiduna lang puraga hi holaga chatnakhibasu oi. Khara amana adum mataida phammi makhoigi maraktagi lapna nupi amakhak chelaklami nupi aduna seliba fizol adu yamna motli adubu mana minok ama hek noglakpada lairembigi phajabaga leihore poirei nupi aduda munna yengi nupi aduna haifet mangonda yenglamlaga thairaga chenkirame nupi adusu amu tunglomda onthore poirei su onthore nupi do mangonda munna yenglaklaga hengawba Kaigino nangna ingoda munna adum yengidubo ha poirei noklaga nuksibagi yengini kaino yengba yadro haisiba nupi aduna makhwanga metlaga yade masaksiga thuna chalhawro nupi aduna amu chatke tawbada poireina amu hairei leisabi nangbu kadaidagino nayum phawbadi takpiramudana nupi aduna thuna changlaklaga poireida khutumna thinjalami mataw aduda thawbusu khangprek khangna nupi adubu khamtoi adubu poireina magi makhut adu khamtoi aduga hairei thauba punsigi ahanba oina sokpani
kaisu khalunuda. Masigi nupase ikai biyam khangkidre. Talak aduda nupi adugi mama adu chinsile. Hai, kaidongnare? Ima, masigi nupase yamna ikai ba khangde. Masaksiga samu hek maladana. Silana, haima, masigi angangsidi ba. Ibungo, nakoi saugunu ko. Nachalupi se, wa ngangbada koiraga ngangdabani. Hekta dong ngangbani ko saugunu ko. Hoima, ado ima hoibu kadaidaginu. Masigi nupase yam hangkreda. Amuk khutamna thila ura nang. Haima, nang mo mingonda khud amuk tharu rabro imagi bema. Hai, nang se nupi ni nehe. Nang bo pamjaba nupa makai, nang na phudu na chairadi. Nang bu nayum palba khangla loi ne. Poirei mo mo nok laga. Ima, ai kai su tawdeda. Ima bu nga phaba chatkadawribra. Chatkadawribani. Imagi chabu kayano. Icha nupi se matomtane. Khangdreda. Icha nupi se yamna wazarabani. Mapabung su laitredo. Mahai masinga tamhanba ngamjaba jat nateda. Aigane nga pharaga sel talibani. Ima, yam thoina khalunu. Lebak sigi ningthau poirei do yam phabani. Nupi aduna hairei. Khangjai ningthau do yam phabani. Migi mateng su yam pangbani. Adudane konungda muktadi changudri. Changdi onthokna changningkhre. Poirei su nupi aduna mabu phana khanbiramba aduda yamna haraujarami. Phare, akhoi amuk chalukhige. Aduga akhoina lakjaribase iningthau poireina paw amata tamju haiduna lakribani. Iningthauna hayeng icha nupi se konungda thabira o haidana hairei. Kaigino haisibo madi aibu masak khangamoye. Aina lona khangjabani. Migo naramganida nakhoina thirise. Aigi mingbu khanglabro nakhoina laisibo amta hairone. Makhoi ani do yengne thauba amadi poirei matha sare. Laibak phabadi talak aduda nupi ama khakjelaktuna. Ngambi lao nga mayam phanai hai thuna chalase. Poirei sor sangna hontharaga. Phare ngambi aduda heng lao ko ekhoi chalukhige. Nupa ani do chatkre ngambi so tarang ama icha chatna lei hore. Poirei su nokna lambi da lai. Iningtho ngasidi phajana nai tharambagi wani ne. Punsiya han boy tawini. Ado nupi du ko kamdo se hainu. Adum yasilodana. Maduna pharani bo. Masak su yai wa khara ngangjabai wani. Iningtho bu su mane yamna thagajari do. Aisu khalibani yengla se adudi. Mathangi numittadi ngambi konungda lagle hek changlakpaga mamit ado langkhatuna yengi yamna su phajai ngasidi mahak ananba fizol setuna lakpado ubada poirei pungau ngaukhre. Ngambi ningthau ado ubada makok ado nontharami. Ngambi lao changsi. Makhoi ani do changminakre. Iningthau aibu kaubibabu kari maramgi oirabano. Ngambi nangi khangnajaba nupaga leibra. Leiteda iningthau karigi oirabano. Aina nangbu nungsirure ngambi. Nang aiga luhongba ngamgadra. Nangnasu aibu yamna nungsibiramba thagatpiramba ai yamna kalakjai. Iningthau ohoi ngarang iningthauna thabirakpa nupa ani duna tamlamgani. Adubu aidi lairabini. Ningthaubu aina wangna thangkachai. Adubu aidi laimarembi ama oibada matik chajade. Atopa nupi ama oina yengbiyu. Yenglaroi. Nangna tabakanadasu aina yengi khandri. Ngambi ngasai makai khanbu khalude. Ningthau aduda munna yengsilubada khazaina ama amadi kharamu shilaga dak taraga lairami. Madu ubada munna yenglaklammi. Poirei momon minok tawraga. Ngaihakta phamlamuko ai amuk thorake. Ningthau do magi kada changkhirami ngambina somda ko yengli magi matungdagi magi pambomda mi amana pairei. Masigi nupa samu oiramini. Ngambina nupa aduda amuk phuge tawbada nupa aduna makhut pairaga. Ai kanano haiba khanglabra. Nangna khut thage tawrisiba. Ngambina he saktiba pakhang nangne iningthau da taktho adi soidana jai jarni chakro. Phuanbiro. Aidi isana yarebo. Masigi nupase onthokna ikaiba khangkhidre. Nangsibu kailaina semlakpano. Poirei noklaga magi makoi adu lauthorei amadi makokta kiriba phi adumasu lauthorei. Madu ubada ngambi tumina ikaina nonthakre. Hojikti ai phuraroidro. Ngarangsu nangnu phukibagi khazaina mase phibam chaje. Ngasidi khazaina mase dakpham piraroidro. Iningthau ai yam lankre.
ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯔꯨꯗꯕꯗꯒꯤ ꯂꯣꯏꯅꯃꯛ ꯊꯣꯛꯈꯤꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯤ ꯑꯩꯁꯤꯕꯨ ꯁꯛ ꯌꯥꯝꯅ ꯊꯤꯔꯕ꯭ꯔꯣ ꯉꯝꯕꯤꯁꯨ ꯅꯣꯛꯂꯒ ꯅꯨꯡꯁꯤꯕꯕꯨ ꯁꯛꯅ ꯂꯦꯞꯄ꯭ꯔꯣ ꯄꯨꯛꯆꯦꯜꯅ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯅꯤꯗꯅ ꯑꯩꯗꯤ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤꯀꯣ ꯍꯌꯦꯡꯃꯛ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯗꯕꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯂꯨꯍꯣꯡꯂꯒꯗꯕꯅꯤ ꯉꯝꯕꯤꯁꯨ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯅꯣꯝꯂꯒ ꯅꯣꯛꯂꯒ ꯏꯀꯥꯏꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯧꯕꯁꯨ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯉꯝꯕꯤꯅ ꯅꯣꯛꯑꯒ ꯆꯦꯟꯈ꯭ꯔꯤꯁꯤꯕꯨ ꯌꯥꯔꯛꯑꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅ ꯀꯥꯞꯈꯤꯕ ꯇꯦꯟ ꯑꯗꯨꯅ ꯃꯥꯁꯨ ꯉꯥꯎꯍꯜꯂꯕꯅꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯒꯗꯕꯅꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯉꯝꯕꯤꯁꯨ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯥꯎ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯌꯣꯝꯂꯕ ꯅꯤꯡꯊꯤꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯊꯣꯔꯛꯄꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯃꯈꯥꯗꯥꯡ ꯅꯝꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯇꯃꯛ ꯉꯥꯏꯔꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯉꯝꯕꯤ ꯃꯤꯔꯣꯜꯂꯛꯂꯦ ꯄꯥꯎ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯦ ꯆꯦꯛꯁꯤꯟꯅ ꯀꯨꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯦꯟꯅꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯍꯦꯟꯕꯤ ꯍꯥꯏꯅ ꯊꯣꯜꯂꯤ ꯑꯍꯦꯟꯕꯤꯅ ꯆꯍꯤ 8 ꯍꯦꯛ ꯁꯨꯕꯒ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯧꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯤꯡꯊꯣꯜ ꯂꯧꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨ ꯄꯥꯟꯕ ꯇꯥꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯑꯍꯦꯟꯕꯤ ꯊꯧꯅꯥ ꯂꯩꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤꯗꯃꯛ ꯍꯤꯡꯂꯤ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯄꯥꯝꯂꯝꯃꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤ ꯑꯍꯦꯟꯕꯤꯁꯨ ꯆꯍꯤ 10 ꯐꯥꯔꯛꯂꯦ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯦꯟꯕꯤ ꯈꯨꯜ ꯃꯆꯥꯁꯤꯡꯗ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯅ ꯌꯦꯡꯅꯤꯡꯗꯕ ꯄꯥꯝꯗꯕ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯊꯥꯅꯔꯤꯕ ꯂꯩ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯅ ꯌꯥꯝꯅ ꯆꯥꯏꯅ ꯊꯥꯔꯝꯃꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯀꯌꯥ ꯅꯥꯟꯕ ꯎꯗꯦ ꯃꯍꯥꯛ ꯈꯔ ꯍꯩꯅꯗꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯖꯗꯕꯅ ꯏꯆꯝ ꯆꯝꯅ ꯈꯟꯖꯕꯅ ꯑꯗꯨꯝ ꯃꯣꯃꯣ ꯅꯣꯛꯆꯔꯛꯏ ꯃꯥꯁꯨ ꯑꯗꯨꯝ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯄꯥꯛ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯅꯥꯜꯂꯦ ꯉꯥꯜꯂꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯂꯨꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯋꯥꯏꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯝꯕꯒ ꯄꯨꯡꯀꯣꯛ ꯀꯣꯛꯏ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯝꯕꯒ ꯄꯨꯡꯀꯣꯛ ꯀꯣꯛꯏꯗ ꯑꯁ ꯐꯖꯈ꯭ꯔꯦꯕꯣ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝꯅ ꯑꯣꯜꯂꯤꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯄꯟꯊꯔꯒ ꯃꯊꯪ ꯃꯊꯪ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯔꯦ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯁꯦꯅꯥꯄꯇꯤ ꯊꯧꯕꯅ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯑꯣꯜꯂꯛꯂꯦ ꯌꯥꯝꯅ ꯐꯖꯕꯁꯨ ꯍꯦꯟꯒꯠꯂꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅꯅꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯀꯣꯛ ꯅꯣꯝꯂꯒ ꯐꯖꯕ ꯀꯌꯥ ꯌꯧꯗ꯭ꯔꯤ ꯈꯔ ꯋꯥꯠꯂꯤ ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈꯔꯒ ꯁꯦꯝꯒꯠꯄ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯅꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯁꯤꯗ ꯄꯦꯟꯊꯣꯛꯂꯁꯤ ꯑꯣꯏꯊꯣꯛꯇꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯑꯣꯏꯊꯣꯛꯍꯟꯒꯅꯤ ꯌꯥꯍꯟꯒꯅꯤ ꯃꯇꯝꯗꯣ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯊꯧꯕ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤ ꯊꯧꯕꯁꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕꯗ ꯎꯏꯕꯣꯏ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯂꯩꯄꯥꯛ ꯆꯥꯎꯈꯠꯅꯕꯒꯤ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯃꯍꯥꯔꯥꯅꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯁꯣꯟꯊꯅ ꯎꯔꯦ ꯇꯨꯝꯊꯣꯛꯄꯤꯔꯣ ꯁꯦꯅꯥꯄꯇꯤ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏ ꯇꯨꯝꯊꯣꯛꯂꯨꯔꯣ ꯑꯩꯗꯤ ꯈꯔ ꯋꯥꯠꯈꯤꯅꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯃꯍꯥꯔꯥꯅꯤ ꯑꯗꯨꯝꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯛꯆꯥꯡꯗꯣ ꯑꯃꯠꯇ ꯐꯔꯔꯣꯏ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯟꯕꯗ ꯃꯀꯦ ꯁꯦꯝꯂꯤꯉꯩꯗ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯡꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯦꯝꯒꯠꯀꯅꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ ꯃꯇꯝ ꯌꯥꯎꯗꯅ ꯊꯕꯛ ꯃꯥꯏ ꯄꯥꯛꯇꯕꯅꯤꯀꯣ ꯑꯈꯥꯡ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯐꯔꯦ ꯑꯩ ꯇꯨꯝꯂꯨꯔꯒꯦ
ꯃꯍꯥꯔꯥꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ, ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯁꯤꯒꯤ ꯑꯍꯦꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯇꯠꯇꯅ ꯍꯦꯛꯇ ꯈꯜꯂꯛꯂꯤꯕꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯀꯥꯟꯅꯗꯦ, ꯑꯩ ꯍꯌꯦꯡꯃꯛ ꯂꯥꯏꯔꯦꯝꯕꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯋꯥ ꯈꯔ ꯇꯥꯟꯅꯔꯨꯔꯒꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯕ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈꯤꯕ ꯉꯥꯏꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯈꯨꯕꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯦꯟꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯥꯏꯔꯦꯝꯕꯤ ꯊꯥꯗꯣꯏ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯊꯥꯗꯣꯏꯅ, ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯉꯛꯏ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯂꯥꯏꯔꯦꯝꯕꯤ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯋꯥꯐꯝꯁꯦ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯈꯪꯏ, ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯂꯩꯕꯥꯛ ꯅꯣꯡꯐꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ? ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄꯣꯊꯥꯕ ꯆꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯁꯨ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯁꯨ ꯑꯣꯏꯁꯅꯨ, ꯀꯅꯥ ꯑꯃꯠꯇ ꯃꯇꯤꯛ ꯆꯥꯕ ꯂꯩꯇꯕꯅꯤ꯫ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤꯗꯣ꯫ ꯋꯥꯈꯜꯗꯣ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ, ꯃꯗꯨꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯀꯥ ꯍꯦꯟꯖꯤꯟꯈꯤꯕꯅ ꯍꯛꯆꯥꯡꯕꯨꯁꯨ ꯁꯣꯛꯍꯟꯒꯅꯤ ꯈꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯗꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ꯫ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯕꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨ, ꯈꯪꯅꯤꯡꯏ꯫ ꯑꯩꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯔꯤ, ꯃꯗꯨꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯁꯔꯨꯛ ꯈꯥꯏꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯐꯠꯇꯕ ꯁꯔꯨꯛ ꯑꯗꯨꯅ ꯇꯥꯏꯑꯣꯟꯅꯕꯒꯤ ꯂꯝꯕꯤꯗ ꯊꯣꯛꯀꯅꯤ꯫ ꯑꯐꯕ ꯁꯔꯨꯛ ꯑꯗꯨꯅ ꯅꯪꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯖꯕ, ꯅꯨꯡꯁꯤꯖꯕ, ꯃꯤꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯄꯨꯁꯤꯟꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ, ꯑꯩ ꯋꯥꯐꯝ ꯑꯗꯨ ꯌꯥꯖꯔꯦ꯫ ꯃꯗꯨꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯅꯕꯤꯔꯣ꯫ ꯑꯩ ꯏꯁꯥꯗꯒꯤ ꯐꯠꯇꯕ ꯁꯔꯨꯛ ꯑꯗꯣ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯦꯟꯕꯤꯕꯨ ꯃꯥꯒ ꯃꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯦꯟꯕꯤꯁꯨ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒꯅꯦ, ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯃꯇꯥ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯅꯔꯣ, ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎ꯫ ꯑꯍꯦꯟꯕꯤꯒꯤ ꯁꯥꯏꯑꯣꯟ ꯑꯃ ꯊꯣꯛꯂꯤꯕ ꯑꯗꯨꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯐꯒꯅꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏ ꯅꯪꯒꯤ ꯄꯥꯎꯇꯥꯛ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ, ꯂꯣꯏꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ꯫ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯂꯒꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯉꯝꯕꯤꯒ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯗꯨꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯊꯣꯏꯕꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯁꯦ, ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯒꯦ ꯈꯛ ꯈꯟꯒꯅꯨ꯫ ꯑꯩꯁꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ, ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯨꯔꯦ, ꯋꯥꯃꯟꯈ꯭ꯔꯦ ꯑꯩꯁꯨ꯫ ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯅꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡꯇꯝꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ, ꯑꯩꯁꯨ ꯂꯩꯅꯤꯡꯉꯤ꯫ ꯃꯗꯨ ꯌꯥꯔꯣꯏ, ꯅꯪꯗꯤ ꯑꯩꯒꯤ ꯐꯠꯇꯕ ꯁꯥꯏꯑꯣꯟꯅꯤ꯫ ꯅꯪꯅ ꯃꯄꯨ ꯑꯣꯏꯈꯤꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯏꯟꯒꯗꯕꯅꯤ꯫ ꯑꯁ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯅꯤꯡ ꯇꯝꯍꯜꯂꯣꯏꯗꯧꯔꯤꯕ? ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯈꯪꯉꯕ? ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯒꯤ ꯇꯪꯈꯥꯏ, ꯅꯪꯒꯤ ꯇꯪꯈꯥꯏ ꯌꯦꯟꯅꯒꯗꯕꯅꯤ, ꯑꯩꯒꯤꯁꯨ ꯍꯛꯅꯤ꯫ ꯋꯥꯗꯨꯗ ꯑꯍꯦꯟꯕꯤꯗꯨ ꯍꯦꯟꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯆꯠꯍꯧꯔꯣ ꯌꯥꯔꯦ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯁꯝ ꯑꯗꯨ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕꯤꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯅꯦ? ꯈꯪꯗ꯭ꯔꯦꯗ, ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯦꯡꯈꯤꯒꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯃꯤꯡ ꯍꯦꯛ ꯄꯥꯅꯕꯗ ꯃꯁꯛ ꯈꯪꯅꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯄꯥꯕꯨꯡꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯤꯌꯥꯝꯅ ꯀꯌꯥꯗ ꯈꯪꯅꯔꯝꯕ, ꯍꯧꯖꯤꯛꯅ ꯀꯅꯥꯅꯁꯨ ꯈꯪꯅꯕꯤꯈꯤꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯃꯤꯡꯊꯣꯜꯕꯨ ꯑꯩꯅ ꯃꯥꯡꯍꯜꯂꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯗꯨꯕꯨ ꯌꯣꯛꯈꯠꯀꯅꯤ꯫
Maharani Ahenbi atopa leibaksingi miyoising kauduna unaduna harau harau wari watai kaya sanarame. Amadi leibak adu mafam khudingi amot akai lehandanaba lu nanbagi niyam su puthokle. Maduda arakpa miyoisingna loina afaba wangangangne. Khazik tagi magi leibak adu chaukhatpa maming chatpa helakle. Nongmadi senapati thauba changlaktuna. Maharani hojikti makhatana amu wakhal khaludrabasu Larik parudrabasu yare haina khanje. Leibak asida kari awatpa bu leiribaki. Leitre. Aigi leibak asida awatpa amata leitre. Matam kayadagi aina mangjarakpa manglani ngasi thoklaribase. Hojikti aikhoigi leibak ase semkatpa loirabanina kanade. Aikoi ani ngaihak khulsingda yengba chatlusira. Hoi, ngaihak chatlurase. Ado Maharani. Karino nahakna tauribasibo. Nanga manaba miyoy ama thokhanduna Thadokliba ase karigino. Mina ukhrabadi nangi mingchat thigani. Nangi khongthangse ai yamna ngai. Ahenbi sor sangna hontharaga. Karisu waruranu senapati. Ai sumabu manghanaba haiduna hotnaribani. Mana aigi hakchangda leiribase. Aise awaba wakhal kahenba wakhal. Maduta makhal hale. Maduna wakhal ase leitapam amata khangde. Kari tawgadabanu su khangde. Hojikti nangi ningjabasu mai paklabanina. Mabu manghankrase. Natrabadi mana amuk leibak ase. Pange hairaknabadi nangbu soidana hatnanaba thaurang tawrakani. Madi miyoiba maga chap manarabani. Nangi sayolni hairabasu. Senapati, aidi nahamakai adumnabu khalude. Ai hojiktada wakhal tarakle. Hoi, ai matang chabaga thabak hek sangbaga. Lairimbe aduga wafam ase tanarurage. Hoi, maduna phagani. Adudi phai. Khulde yengbu chatluse haibado chatlurasi. Ngasidi Aikhoigi nauna semkatpa umangado amukta yenglurase. Aisu handakti amasu chenbada chattuna yengluba ngamdre. Hoi, adudi puna chatlurase. Makoi anidu umangda sum lakpada yamna wana mapa macha ani khak u khaiduna leirame. Mapabung adudi yamna sole. Ibungo kayadi kuirakle ujawa si kaknanabu hotnaraklibase. Loiba kauba leite. Handakna Olakliba niyam singa sida aikhoisu awaba amadi oire. Chak haira chabu chadaboi tawraklibase kayadi kuire. Mamangai matam aduna hena nungaiba hele. Khombana aduni babu handakse awabagi awaba ngakta ngaisilakle kari tawgadabano khangdre. Aisu pangaldi phana kalambani. Adubu hojikti yamna sonjilakle. Babungbusu nungaina thamba ngamdre. Ipagidi karisu nate. Aina waribase nangidamakhtani. Baba, nachagidamaktadi kaisu wabirunu. Phari. Masigi singse ai khaiba ngamdre horen loisilagi. Yumda halase imana ngairamlani. Makoi anido hange tawbada Maharani amadi senapati do changlai. Madu ubada thawgolon ullamme. Babu, ngasai makhaina koina sanariba wari singado ai loina tahori. Handak olakliba leibak asigi phajaba asibu. Babu hoina penbidriba karigino. Kari awatpa leibagi takpiu. Maharani Aigi ming tomba kawi, aduga ichanupa asigina khomba kawi. Mamangaigi pochai singase yamna honglame. Yumgi chana thaknanaba loina sinba konarame. Aduba hojikti olakpagi matungina aikhoi yamna wari. Pochai mamasu henkani. Icha singsu mahai tamhanba ngamdre. Uwa phawba mahausaga manadre. Waduda Maharani aduna senapati da yengdaklaga. Senapati, karino mana hairibasibo? Nakhoina Sel mamal yam khaliba karigino. Laita laira karigi khangdribano. Maharani, madudi tha magi mamangda nangna samokna haikiba wafam amani kaubirabra. Karino hairibasibo? Aidi haikidena. Nangna wakhalona boiramgani. Najade, madumaga chumbani, nangna hairakibani. Maharani adudi makok ngawre mahak thoibibu ningsinglakle mana soidana oiramgani haina khalaklame. Senapati su wakhal tarakle makoi anido haifam khangdre. Maharani aduna ahal aduda yenglaga. Babong, wabiruranu. Sidagidi aikhoina soidana phananaba sinjarage. Pochai mamal hengkat halaroi. Talak aduda lanmi amakhak yangna thuna chelai. Maharani, thangnaba leibak aniduna aikhoibu landaba haurakle. Aikhoi hojik khudong thibamda tare. Amukta kodungda chase. Aikhoi luisinkiba tare. Lanmidugi wa aduda makoi ani su yamna ngai khudak adumaktada makoi anidu konungda laklame. Thoibina magi khubamda phamduna nungaina leirami. Madu ubada ahenbi mai hauna saure.
He thoibi kaino nana tauribada ha nangna ibu miya mamangda seranana uhaliba karigino nangi karina tikno aise atai kana sunati nangni nangi hakjangi saruk amani aina nangi konunga sida leibada mafam asida phambada karigi nangi watagani mado nangi haknate khangaba nangdi agi hakjangdagi khaidokiba phatraba posak amani nangna agi mahusin kiba yaroi nangdi kanadaba machak amani thuna mong mafam adudagi kumtharo natrabadi nangi khudongtiba lakani nangna kari tawgadoriba ha nangi wasingdubu aina kigani khanbra nangdi kaisunate aina khudaga sida hatpusu ngambajani oh nangdi yamna phattaba mini miyamgi kari su khande nangi nungaijaba adu khaktani khanba nangdi mi natiye wayam nangangana aise atai kana sunate nangni haibasu kawgun nangi kokta khaliba wakhal punamak aini nangbu khankidabra tabak ama tawba matamda khunja singi karibu khanbikibage nangna na thaikiba natro nangna pamjaba lambi adu da chatpa natra aina phatribase nangi wakaldagini mi natribadi nangni miyoiba nati nangna nangi phatraba wakhalase puba ngamdabadagi aibu tongana khaidukpa natro aduga hujikna nangna aibu phattaba ngangba natikla nangi kari hak leibage ahenbidu mai hauna saure magi thangsang adu sadoraklaga ngasidi nang khangani dana khudak asimaktada nangbu aina hatkani nangna maram oiraga aigi punsi ase yamna wahangadawri ngasidi taibang palasidagi nangbu manghalage thoibisu sauna magi thang adu sadoraklaga nangna ibu manghanba hatpa oithoktabani khangbra nangsu ngasidagi aigi itigi gulase khanghanba daredana makoi ani du lan thengnaba horaklami khut soknabada thoibi thang adu leimaida takhirami aduga ahenbina magi thang adu thoibi ngaksamda thamlai ai nangonda aroiba oina nangbu hingnabagi pambai amadi pige nangna karigumba leibak asidagi chatkrabade amuk hana aigi leibak asida laklaro haina wasaklabade nangbu ina thadokpigani aduga aigi wasak ase nangna ngaktragadi khudak asimaktada nangbu ina loishingani ayare ai loina magyazare aibu thadokpiro thangdo amukta thangthabiro ahenbina thang hek thangthakibaga thoibi magi michangdagi amuk mangkhraga lepkhalakli madu ubada ngambi yamna ngakna karino nangna tawribase masibu oithokpa yagadawribra haibu mangna taibangda wakhal amata taje thoibina noklaga he pangbi aise nangni haibase kawrabra nangna sidrabadi aisu suksi siroi aise nangi saruk amani nangna phana hatlabasu aidi sibanarui aidi suksi siroi ahenbi matomda phamtharaga makok adu pairaga karino aina tawgadaba aigi wakhal asina phattabadagi punnamak ase thoklibani ai kari tawdoino tawphom amata khangje aigi laibag asibu karino thoibido amuk noklaga yamna usittana hojikti nang khanglaba natro aibu amuk hatpa ngamkidro ngamgani ai sirabasu nangbudi halamgani aigi nuksiraba leibak ase manganba yaroi nangbu ina hatkani ahenbi thang adu makhuna paikhalami madu ubada thoibi pakhatna nate ahenbi adumna tawganu thangtho madu phatte sibadi ki boidena aina sidrabadi nangsu hingba tabani thoibi amuk kadar tawsilai ahenbi nangse onthongna pangkhre nangna sibada haraugadoriba mise onthokna yamkhre nangdi khangbu khangjaram loini ko senapati asina nangbu siba ngairibani mana ningthawase winingbagi seliba ngaktani nangna wakhal tadribase karigino nangi tat khutingba aina khangloi haina khangana ahenbi thang aduna mathanda thinjinjarami madudagi thoibi adu mangkhre aduga ngambina lairimbi adugi manakta leptuna lairami lairimbi ai matau karamna mafam asida ngambi kamdauri nangna hingliba punsi adubu nungairibra nungaite ai masigi punsi ase pamdre aibu hanagi punsi adu da hinghanbiro aina pamjarubadi aigi phattaba wakhal ase lauthoknaba madu khaktani aigi wakhal asina maram oiraga leibak ase mangsilakani haina pakhatjabagini ahenbi taibang palasida afaba tawba miyoi kanasu leitabani phai haina khanba makhoigisu phattaba kaya amadi mathamoida wakhalda leiriba ngaktani adubu phana aigi wakhalna phattaba khalabasu phattaba sing adudagi na thaiduna
ꯑꯐꯕ ꯈꯟꯊꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯐꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯏꯟꯖꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯍꯦꯟꯕ ꯊꯤꯖꯔꯔꯣꯏ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯐꯥꯊꯅꯕ ꯑꯩꯅ ꯍꯣꯠꯅꯖꯔꯒꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯍꯦꯟꯕꯤ ꯃꯍꯥꯔꯥꯅꯤ ꯑꯍꯦꯟꯕꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯥꯁꯨ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯈꯨꯜ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯆꯠꯇꯨꯅ ꯄꯣꯠꯆꯩ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯗꯅꯕ ꯍꯣꯡꯅ ꯍꯣꯡꯅ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯁꯤꯜꯂꯦ ꯃꯍꯥꯔꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝꯅ ꯑꯍꯣꯡꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯁꯤꯗꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯁꯦꯅꯥꯄꯇꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯔꯨꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯄꯨꯟꯁꯤꯁꯦ ꯃꯪꯂꯥꯟ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯍꯥꯔꯥꯅꯤ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯅꯪꯒꯤ ꯕꯣꯔ ꯑꯃꯗꯤ ꯊꯤꯍꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯍꯟꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯍꯣꯏ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯃꯤꯁꯛ ꯑꯗꯣ ꯊꯤꯕ ꯍꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯩꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯅ ꯁꯤꯟꯒꯅꯤ ꯃꯗꯨꯃꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯒꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯈꯨꯟꯖꯥ ꯑꯃꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ ꯃꯍꯥꯔꯥꯅꯤ ꯑꯍꯦꯟꯕꯤꯗꯨ ꯉꯥꯏꯍꯥꯛ ꯏꯁꯤꯡꯒꯤ ꯏꯄꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯟꯊꯔꯗꯨꯅ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯡꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯒ ꯎꯃꯪꯗ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕ ꯑꯣꯏꯔꯝꯃꯤ ꯈꯣꯝꯕꯅ ꯅꯣꯛꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯃꯍꯥꯔꯥꯅꯤꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯦꯞꯈꯠꯂꯛꯏ ꯈꯣꯝꯕꯁꯨ ꯃꯥꯕꯨ ꯎꯔꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯏ ꯃꯍꯥꯔꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯨꯝꯅ ꯑꯩꯈꯣꯏ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯦ ꯅꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯥꯂꯛ ꯑꯗꯨꯗ ꯊꯧꯕꯁꯨ ꯉꯥꯏꯍꯥꯛ ꯏꯄꯥꯛ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯝꯃꯤ ꯃꯥꯁꯨ ꯂꯣꯟꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯎꯔꯝꯃꯤ ꯈꯣꯝꯕ ꯅꯪꯕꯨ ꯌꯨꯝ ꯀꯩꯒ ꯄꯥꯜꯂꯕ꯭ꯔꯥ ꯄꯥꯟꯖꯗ꯭ꯔꯤ ꯃꯍꯥꯔꯥꯅꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ ꯍꯟꯗꯛꯇꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯂꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯦ ꯈꯜꯂꯤ ꯍꯣꯏ ꯃꯗꯨꯁꯨ ꯑꯐꯕ ꯋꯥꯈꯜꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯊꯕꯛ ꯑꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯩꯅ ꯄꯤꯔꯒꯅꯤ ꯅꯪꯕꯨ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯩꯅ ꯂꯥꯟꯃꯤ ꯑꯣꯏꯅ ꯌꯥꯎꯍꯜꯂꯒꯅꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯁꯨ ꯂꯥꯟꯗꯤ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯃꯤꯑꯣꯏꯒꯨꯝꯕꯅꯤ ꯈꯣꯝꯕꯁꯨ ꯃꯍꯥꯔꯥꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯀꯥꯎꯖꯔꯣꯏ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯅꯪꯁꯨ ꯊꯕꯛ ꯊꯨꯔ ꯃꯥꯜꯂꯤ ꯆꯠꯂꯣ ꯈꯣꯝꯕ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯈꯜꯍꯧꯏ ꯃꯍꯥꯔꯥꯅꯤꯅ ꯀꯌꯥꯗ ꯆꯝꯖꯈ꯭ꯔꯕꯅꯣ ꯃꯥꯒꯤ ꯆꯝꯖꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯦ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯕ ꯂꯩꯇ꯭ꯔꯦ ꯁꯦꯟꯅꯍꯟꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯀꯅꯥꯒꯤ ꯑꯣꯏꯗꯅꯕ ꯌꯦꯡꯁꯤꯟꯒꯅꯤ ꯊꯧꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯈꯜꯂꯛꯏ ꯑꯩ ꯈꯪꯂꯦ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯁꯤꯒꯤ ꯃꯔꯝ ꯅꯨꯡꯁꯤꯗ ꯃꯤꯀꯨꯞꯁꯦ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯉꯝꯕꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯃꯇꯧꯗꯣ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯛꯂꯦꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯅꯨꯡꯉꯥꯏꯔꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯐꯥꯕ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯦ